Hello everyone, welcome back to my new video. The video is being video ma'am puna ko pibai mai kaidagi iko nondana khuram jabaga loina ni kai kumna buchari ado ma'am ngasi video si kaino ai matam sida di ma'am asu dum thumbnail je ubada dum khangbira mane ba ko ma'am ani chapi de yaw ba di ai video si ani chapi de yaw bai chen do legi da bai matang do oidoi ni legi da bai di suicide toraga legi da base ado ani chapi de yaw bai chen je kichan sa bai chen se ko di kichan sa ba do ate to ni jaga sa gi ko ai di video da ma'am asu dum uramane khangna mane thidi ma'am khangna ban tane ko ado सुमाइना माना लेगिदबगी मेन विक्टिम से आदि मेन केनो से महिक से अदो लेरि हजि थोकले थोकलप को से आदि माइ नुपा से अदो माना सेंदोरक पाइ तारेने नुपा नि को सेंदोरे सेंदोरक पे आइसु उजारे आइसु वीडियो से सेम सिरा खना लेबने अदो मैम आई सेमम थोय आई सेम गन जु खल्ले बको अदो मैम ngasi सेमजरे अदो मैम आई ngasi वीडियो सेमजरे पुसी मरम दे आदि sum nuaitabo aina so dum mayam da aham da hai gadune ko aidi makhoi di ai keno gi kasagi ne ode matakta aidi koi manipur gi youtuber natraga ayam ba comedy video semba doidi ko doidi cold prank ki bo ogro skit ki bo ogro blog ki mukbang gi kei khande mayam leina ko manipur di ko writer gi sum mayam lei hoi loi aidi yeng ya ba loina ko khoi mai tim cha mo bani na support taw ya ba support taw wai di yong na ko khoi di kasar da mai te bo san juli e adu matakta nang manipur di khoi mayam prong na khang na doidi manipur di आई कहीं यूट्यूबर से है अयाम यूट्यूबर गाते दोना अखोइसे लोई खंगे हाइतारे लो खंगे लोई येंजेबको अदुना अनि चपी हार मतम मासु नुआइतेबो सुमाइ तबसे यावनिना खंगेबो कोइबो अदो मैम सुमाइ तना थोकरे होय लेकिदबा सुमाइना खुदोंथिबा तो थोकिबा मा लेखिद्रे कोइ मिओइबनी अदो अमुरक पुचखरादि अनिरक सुना हलारोइको अदो अदुबु मैम रेस्ट इन पीस हायरगा कने इचनगी सुमाइना मथक्ता आदि लायमलेंदा नुंगाइना लेबो ओइरसनु इंगना चिकना मैम सु कमेंट हाइबिरमो बगसारोन देजु मैम अदुना अखोइना सपोर्ट तौनीना अखोइना तौगिबो अखोइदे नुंगाइतो दुदि अखोइसु आइदि अखोइसु अचौ सांगुदिना आइदि अखोइसु यामना कंटेंट अदु सेंबा कने नत्तेबको दुइ तारगसु अखोइसु याम पामना मोइसु येंगेबको मोइदको अदुना अखोइगि ओइबसु दुम आइदि वाफम थमजरकपने तौतबु अखोइना याबो मुदि थोकते मिगी पर्सनल नि दुइ तारगसु मैम आइदि सुम आइगि मोड को मिमी देगि मानादेना को दो मैम आई सिमतांगदा आई साइड तगी पिबाई साइड तगी आई वफम खरा हाइजरके आइदि आई साइड तगी वा खरा हाइजरके आइतारेने को अदो मैम वीडियो से होदिंगेदा आई मैम दा केनम यंगलके महान बतो वीडियो अमको को आइदि मागा नुसिनरम नुपाना आइदि वीडियो को फंगेबा सेंदोरपै मतंगनेबको अदुसु अदो मैम वीडियो से हौजनम तौरगे अहामदा आई मा सेंदोकताना उलगे मैम दको दुगे मथंग मथंग आई दुम तौजरागे मैम मैम पुमनामाक खुरुमजरी आई मिंग रोशन आई अंडोदगिने आई पुप्पु बाबागी मिंग किशोरजीत आई पुप्पु ममागी मिंग ना नाउबी आई मामा बाबा अनिमक लेगिद्रे अनि चपी वीडियो देवबा इचन चेलुबनु पादुने आइना वीडियो अमा थागत किबे मतंगदुदा करिगुम खरतंग सेंदोकचगेने वीडियो से नमजरकपने इचन लेगिद्रब मतुंगदा माय पोस्टमार्टम लोइग्रब मतुंग पुलिस दे फायर तौग्रब मतुंगदा आइना नोंगालागा आइगी अकाउंट दगी वीडियो अमा पोस्ट तौगिबदो दुगी मतंगदा खर सेंदोकचगेना मयामदा हाइजरी वीडियो दुदा आइना जनोइगी इमुंगना नोंगाइरोदबा हाइमेदि मोइगी इमुंगना मागी अवा अना उबिदे अवाबा खंगबिदे खोतेना हाइगिबदो मयामदा आई लालेना हाइजरी दुगा वीडियो दु उरिबा इचनिबानीगी पुना चैनागिबा खोतपा दुगी जोय मयामदा लालेना हाइजरी पाखंग लेसा होइबनिना इबानी मरक्ता चेंद्रिङै मतुंगदा खना चैनाबा दगी कनो तोबदी मयाम थोकी दुना मयाम थोकी दु मा लेगिदबा मतुंगदा वीडियो दु आइना थागलुबदुदा मयामदा आइना इगिबा वाहाइबता दुगी नमता मयामना ngakpiyu ना हाइजरी आई हौजी पुलिस इन्वेस्टिगेशन तौरगा कने इंक्वायरी तौजरी कोऑपरेशन पीरगा मखाताब स्टेटमेंट लगी इन्वेस्टिगेशन कई काजू तौनबा दुम कनो पुलिसिंगा कोऑपरेशन तौजरी वीडियो थागत की वीडियो दुगी तमक्ता मयामना ngakpiyu खुमम खुरमजाय मैम उबिरेको सिनिदा आइजु मैम दुम खंगदी खंगजेबको आदि खंगजे आदि अखोगी सुमाइ सेंदोरकनी हाइबसु थाजै एई को सेंदोरकनी मतमदा आदि कोगी अहल लमनचे फुरुप मैम अमा लेबनिना सि सुमाइना वासे लोसन बयारोय आदि सेंदोरकनेबा चुम्मेबा कोई मणिपुर दुम साइ सेंदोकपनेबा
ꯑꯗꯣ ꯁꯦꯡꯗꯣꯔꯦ ꯑꯗ ꯁꯤꯗꯤ ꯑꯉꯥꯡꯁꯨ ꯑꯉꯥꯡꯅꯤꯀꯣ ꯃꯌꯥꯝ ꯑꯩꯁꯨ ꯑꯉꯥꯡꯅꯤ ꯇꯧꯕꯇꯕꯨ ꯑꯩꯉꯣꯟꯗꯩꯁꯨ ꯃꯈꯥ ꯌꯥꯝ ꯃꯥꯜꯂꯦꯕ ꯁꯤꯗꯤꯀꯣ ꯁꯤꯗꯤ ꯌꯥꯝ ꯑꯉꯥꯡꯅꯦꯕ ꯍꯥꯏꯗꯤ ꯃꯁꯪ ꯃꯔꯤ ꯁꯨꯃꯥꯏꯅ ꯆꯞꯀ ꯌꯨꯡꯉꯒ ꯃꯌꯥꯝ ꯑꯩ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯔꯤ ꯁꯤꯅꯤꯗ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯁꯥꯏꯠ ꯇꯧꯕ ꯁꯦꯠ ꯇꯧꯕꯒꯨꯝꯕ ꯊꯣꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯨꯒꯤ ꯋꯥꯈꯜꯗꯀꯣ ꯍꯥꯏꯗꯤ ꯈꯟꯕ ꯉꯝꯃꯛꯇꯕ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯒ ꯍꯥꯏꯗꯤꯈꯟꯕ ꯊꯣꯛꯂꯛꯇ꯭ꯔꯤ ꯑꯩꯒꯤ ꯂꯥꯁ ꯑꯩꯅ ꯀꯔꯤ ꯂꯦꯞꯄꯗꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯉꯝꯃꯛꯇ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯃꯀꯣꯛꯁꯦ ꯄ꯭ꯔꯦꯁꯔ ꯑꯣꯏꯃꯟꯗꯅ ꯁꯨꯃꯥꯏꯅ ꯑꯣꯏꯕꯅꯦꯕ ꯑꯗꯨꯅ ꯄꯣꯠꯁꯦ ꯆꯨꯝꯃꯦ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅꯁꯨ ꯈꯔꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯗꯥꯏꯔꯦꯛ ꯀꯩꯅꯣꯕꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯍꯥꯏꯗꯤ ꯁꯨꯁꯥꯏꯠ ꯇꯧꯕꯁꯤꯗꯤ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯈꯤꯇꯪꯗꯤ ꯈꯪꯉꯦꯕꯀꯣ ꯈꯤꯇꯪꯗꯤ ꯈꯪꯉꯦ ꯍꯥꯏꯗꯤ ꯍꯣꯏ ꯃꯥꯒꯤꯁꯨ ꯍꯥꯏꯗꯤ ꯏꯆꯟꯒꯤꯁꯨ ꯀꯣ ꯍꯥꯏꯗꯤ ꯖꯦꯀꯤꯔꯥꯟ ꯁꯥꯕ ꯏꯆꯟ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤꯁꯨ ꯅꯪ ꯍꯥꯏꯗꯤ ꯑꯅꯤꯆꯠꯄꯤꯗ ꯌꯥꯎꯕ ꯏꯆꯟꯗꯨꯒꯤꯁꯨ ꯃꯥꯏꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯀꯩꯅꯣ ꯌꯨꯝꯒꯤ ꯈꯪꯗꯦ ꯐꯦꯃꯤꯂꯤꯒꯤ ꯈꯪꯗꯦ ꯃꯥꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯈꯪꯗꯦ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯑꯗꯨꯝꯕꯒꯤꯁꯨ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯍꯥꯏꯅꯩ ꯍꯥꯏꯗꯤ ꯑꯗꯨꯝ ꯎꯏꯅꯦ ꯀꯃꯦꯟꯇꯁꯨ ꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯥꯅ ꯑꯌꯥꯝꯕ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯏꯆꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯗꯕꯅꯤ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯄꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯏꯅꯩꯌꯦꯕꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯃꯅꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩ ꯈꯣꯠꯂꯤ ꯑꯗꯣ ꯑꯌꯥꯝꯕꯁꯦ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯣꯏꯍꯟꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦꯕ ꯃꯤꯅꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯅꯨꯄꯥꯗꯨꯒꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯛꯑꯦꯕ ꯁꯤꯗꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯅꯨꯄꯥꯗꯨꯅꯗꯤ ꯑꯌꯥꯝꯕ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯈꯪꯐꯝ ꯊꯣꯛꯑꯦ ꯍꯥꯏ ꯃꯇꯝꯗ ꯌꯦꯡꯉꯣꯕ ꯃꯥꯗꯤ ꯂꯩꯃꯤꯟꯅꯔꯤꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏ ꯆꯦꯜꯂꯕꯅꯦꯕꯀꯣ ꯑꯗꯣ ꯆꯦꯟꯕ ꯃꯇꯝꯁꯤꯗ ꯃꯣꯏꯗꯤ ꯅꯨꯡꯁꯤꯅꯔꯤꯅꯦꯕ ꯔꯤꯂꯦꯁꯟꯁꯤꯞꯅꯦꯕ ꯑꯗꯣ ꯂꯩꯕ ꯃꯇꯝꯁꯤꯗ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯁꯣꯟꯗꯩ ꯑꯃꯨꯛ ꯄ꯭ꯔꯦꯁꯔ ꯍꯥꯏꯗꯤ ꯌꯨꯝꯂꯣꯝꯒꯤ ꯑꯃꯨꯛ ꯄ꯭ꯔꯦꯁꯔ ꯑꯗꯩꯗꯤ ꯌꯨꯝꯂꯣꯝꯒꯤ ꯈꯪꯗꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯪꯗꯦ ꯑꯇꯣꯞꯄ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯀꯣꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯦꯁꯔ ꯂꯩꯔꯝꯕ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯃꯥꯅ ꯐꯍꯟꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯐꯍꯟꯗꯗꯅ ꯍꯥꯏꯗꯤ ꯎꯜꯇꯥ ꯃꯥꯅ ꯄ꯭ꯔꯦꯁꯔ ꯄꯤꯅ ꯂꯩꯔꯒꯗꯤ ꯃꯤꯗꯣ ꯋꯥꯈꯜꯗꯣ ꯈꯟꯕ ꯉꯝꯃꯛꯑꯣꯏꯑꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯑꯃꯨꯛꯁꯨ ꯍꯜꯂꯛꯑꯔꯣꯏ ꯁꯤ ꯍꯥꯏꯗꯤ ꯑꯐꯕ ꯑꯝꯇ ꯑꯣꯏꯗꯦꯕ ꯍꯥꯏꯗꯤ ꯑꯃꯥꯡꯕ ꯉꯥꯛꯇ ꯑꯣꯏꯔꯛꯑꯦꯕꯀꯣ ꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯔꯣꯏꯒꯦ ꯁꯨꯝ ꯃꯌꯥꯝꯒꯤꯗꯨꯁꯨ ꯃꯣꯠꯇꯣ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯇꯀꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝꯅꯁꯨ ꯎꯁꯤꯠꯇꯕ ꯊꯕꯛꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯕ ꯎꯁꯤꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯒ ꯚꯤꯗꯤꯑꯣꯒ ꯊꯥꯗꯣꯛꯎꯔꯒ ꯀꯣꯟꯅꯒ ꯁꯦꯡꯗꯣꯔꯛꯄ ꯀꯥꯏꯁꯦ ꯁꯦꯡꯗꯣꯔꯛꯄꯁꯤꯁꯨ ꯑꯍꯜ ꯂꯃꯟ ꯌꯥꯎꯔ ꯁꯦꯡꯗꯣꯛꯄ ꯅꯠꯇꯦ ꯃꯥ ꯁꯤꯡꯒꯜꯅꯤ ꯃꯁꯥ ꯃꯣꯕꯥꯏꯜ ꯐꯥꯏꯅ ꯐꯣꯟꯗꯣ ꯊꯝꯃꯒ ꯍꯣꯏ ꯃꯣꯕꯥꯏꯜꯗ ꯑꯗꯨꯃꯥꯏꯅ ꯆꯠꯅꯗꯕꯤ ꯌꯧꯅꯗꯕ ꯍꯥꯏꯗꯤ ꯃꯤ ꯁꯛ ꯎꯅꯗꯕꯤꯗ ꯃꯣꯕꯥꯏꯜꯗ ꯁꯦꯡꯗꯣꯔꯛꯑꯣ ꯑꯗꯨꯒ ꯊꯥꯗꯣꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯅꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯐꯖꯅ ꯄꯨꯜꯂꯒ ꯇꯧꯕ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯩꯗꯤꯀꯣ ꯐꯖꯅ ꯄꯨꯜꯂꯒ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯄꯨꯟꯅꯗꯤ ꯎꯁꯤꯠꯂꯛꯑꯣꯏꯕꯀꯣ ꯃꯁꯛꯁꯦ ꯌꯥꯗꯦꯕ ꯎꯕꯗ ꯑꯃꯗ ꯑꯃꯨꯛ ꯇꯧꯔꯛꯀꯅꯦꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯍꯥꯏꯅ ꯑꯣꯏꯈꯤꯅꯦꯕ ꯑꯩꯅ ꯍꯥꯏꯖꯦ ꯃꯌꯥꯝꯀꯣ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯣꯠꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯩꯅ ꯍꯥꯏꯖꯦ ꯂꯥꯜꯂꯤ ꯆꯨꯝꯃꯤꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯔꯣꯏꯒꯦ ꯁꯨꯝ ꯃꯌꯥꯝꯒꯤꯗꯨꯁꯨ ꯃꯣꯠꯇꯣ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯇꯀꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝꯅꯁꯨ ꯎꯁꯤꯠꯇꯕ ꯊꯕꯛꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯕ ꯎꯁꯤꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯒ ꯚꯤꯗꯤꯑꯣꯒ ꯊꯥꯗꯣꯛꯎꯔꯒ ꯀꯣꯟꯅꯒ ꯁꯦꯡꯗꯣꯔꯛꯄ ꯀꯥꯏꯁꯦ ꯁꯦꯡꯗꯣꯔꯛꯄꯁꯤꯁꯨ ꯑꯍꯜ ꯂꯃꯟ ꯌꯥꯎꯔ ꯁꯦꯡꯗꯣꯛꯄ ꯅꯠꯇꯦ ꯃꯥ ꯁꯤꯡꯒꯜꯅꯤ ꯃꯁꯥ ꯃꯣꯕꯥꯏꯜ ꯐꯥꯏꯅ ꯐꯣꯟꯗꯣ ꯊꯝꯃꯒ ꯍꯣꯏ ꯃꯣꯕꯥꯏꯜꯗ ꯑꯗꯨꯃꯥꯏꯅ ꯆꯠꯅꯗꯕꯤ ꯌꯧꯅꯗꯕ ꯍꯥꯏꯗꯤ ꯃꯤ ꯁꯛ ꯎꯅꯗꯕꯤꯗ ꯃꯣꯕꯥꯏꯜꯗ ꯁꯦꯡꯗꯣꯔꯛꯑꯣ ꯑꯗꯨꯒ ꯊꯥꯗꯣꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯅꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯐꯖꯅ ꯄꯨꯜꯂꯒ ꯇꯧꯕ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯩꯗꯤꯀꯣ ꯐꯖꯅ ꯄꯨꯜꯂꯒ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯄꯨꯟꯅꯗꯤ ꯎꯁꯤꯠꯂꯛꯑꯣꯏꯕꯀꯣ ꯃꯁꯛꯁꯦ ꯌꯥꯗꯦꯕ ꯎꯕꯗ ꯑꯃꯗ ꯑꯃꯨꯛ ꯇꯧꯔꯛꯀꯅꯦꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯍꯥꯏꯅ ꯑꯣꯏꯈꯤꯅꯦꯕ ꯑꯩꯅ ꯍꯥꯏꯖꯦ ꯃꯌꯥꯝꯀꯣ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯣꯠꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯩꯅ ꯍꯥꯏꯖꯦ ꯂꯥꯜꯂꯤ ꯆꯨꯝꯃꯤꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯂꯥꯜꯂꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕꯤꯌꯨꯀꯣ ꯃꯌꯥꯝ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯎꯔꯒ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯈꯤꯗ꯭ꯔꯦꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯝ ꯑꯣꯠꯂꯝꯕ ꯌꯥꯏꯕ ꯃꯅꯨꯡꯗꯁꯨ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯨꯃꯥꯏꯅ ꯃꯣꯕꯥꯏꯜꯗꯒ ꯇꯧꯔꯒ ꯁꯦꯡꯗꯣꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯣ ꯁꯨꯃꯥꯏꯅ ꯃꯊꯪꯗꯁꯨ ꯇꯧꯔꯛꯇꯅꯕ ꯐꯖꯅ ꯇꯧꯕ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯎꯁꯤꯠꯂꯣꯏꯑꯕ ꯍꯥꯏꯗꯤ ꯑꯉꯥꯡꯅꯦꯕ ꯄꯣꯠꯁꯦ ꯎꯕꯗ ꯈꯪꯉꯦꯕ ꯃꯁꯛꯁꯦ ꯑꯗꯨꯝ ꯈꯪꯉꯦꯕ ꯀꯩ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯁꯤꯗꯨꯅ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯖꯅ ꯋꯥꯔꯛꯄꯤꯌꯨ ꯁꯤꯅꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯔꯝꯗꯥꯏꯗ ꯋꯥ ꯑꯝꯇꯪ ꯍꯥꯏꯖꯒꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯄꯥ ꯃꯁꯥꯃꯛꯇꯗ ꯎꯔꯗꯤꯀꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯒ ꯑꯗꯨꯃꯥꯏꯅ ꯑꯣꯠꯄ ꯈꯣꯠꯄ ꯇꯧꯅꯒ ꯍꯣꯏ ꯇꯧꯔꯒꯁꯨ ꯑꯗꯨꯃꯥꯏꯅꯒ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯎꯁꯤꯠꯇꯕ ꯊꯕꯛꯅꯤ ꯑꯗꯨꯗꯩ ꯀꯣꯟꯅ ꯑꯃꯨꯛ ꯁꯦꯡꯗꯣꯔꯛꯄ ꯀꯥꯏ ꯎꯁꯤꯠꯇꯕ ꯊꯕꯛꯅꯤꯀꯣ ꯅꯪ ꯑꯐꯕꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯈꯪꯕ ꯃꯅꯨꯡꯒꯤ ꯋꯥꯗꯨꯅ ꯃꯅꯨꯡꯒꯤ ꯑꯣꯏꯒꯦꯔꯦ ꯑꯩꯅ ꯍꯥꯏꯁꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤ ꯋꯥꯅꯤꯀꯣ ꯃꯌꯥꯝꯗ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯨꯒ ꯅꯪ ꯍꯧꯖꯤꯛ ꯍꯤꯡꯉꯦꯕ ꯅꯪ ꯍꯤꯡꯉꯁꯨ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯐꯪꯉꯣꯏꯕ ꯅꯪ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯒꯤꯁꯨ ꯃꯣꯠꯇꯣ ꯑꯩꯒꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯉꯥꯡꯕ ꯆꯠꯄꯗ ꯁꯣꯏꯒꯤ ꯂꯥꯟꯒꯤ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ